ngasi phong khiba tungan ba Manipuri se phong singa masum thokhiba thawdo wathok singdigi maruoibe I pauk sing khongasaraga Manipur top channel gi mekedi myamna thamjagi hanbada yamna thajaningai oiriba mafam amadagi phangba pawmana masakhangdaba khulai paiba singna ngase pung ani makhai rom tapa matamda Irilbung police station gi manungsanba arapti me lekai da leiba miyoi amagi yumda bom langsinduna pokhai helamle hari thawdo asigi matangda thajaba yaba paw amagi matunginadi bom adu arapti me lekai da leiba kabarap loken se yekhaigamang apokpa ibol koba yum amada pokhayan kibani bom pokhai baduda loken gi masanu pakistan se kungatret ye thangba khobom da bom ase na panbadagi asu apan nangki adumana ma thoina khudong thiningai oidre hari pausin hai ke loken lakadoriba taragani to Suba Manipur State Assembly election gi Mikhalda Kairau AC MPP gi mirep oinaba tharang toriba MD na Sirudin Elis Boboy gi supporter ni hadi thawdo du Mikhal ga mari lainaram gadra sapsana khangmangamdri amasum thawdok thokraba matungda ngasi ayu Irilbung police gi kangbu thawdok thokphamda laktuna yengsinbaga loyana case ama lakhoi hadi maikai dom gi myamna Mirakta bom langsinduna pokhayan ba amadi asu apan nanghan mabu yaningdaba phongdokre han spali amaromdana sairasida kangbupi police ki kangbuna national highway da lakpa gari singda namduna sial khaibani haiba UKLA gi lanmi ani sawngmumdagi fare hari faraba miyoi singadu kangsup makomdagi saitin thang saini fugataruk amadi Kotland Village dagi Satkaulen Hawkip say Kungamapan Kawi Hadi Aduga Makwe any Wang Pong Satabada Lup Adugi Division Kauba Lup Adugi Miyoi Amagi Poktak Matung Ina Lami the Lakpa Gari Singdigi Sil Kai Bigi Tabak Satabani Hadi Hanisu Pau Sina Paledu Mam Maroba Update Sing Mam the Pizza Hige Hanisu Senel Sigimaki Tamzari Atopa Pau Krana February Takai Digi Omicron gi case Kwai Digi Wangani Export India da COVID-19 ga ahum subu wave mayuk na baga loinana hokiba pungkun ga marida miyoi la ani ga lising humdra ga mathoi ga sani ga supna gi ani nauno COVID-19 positive oirakhi aduga miyoi sahum ga tara ga marina laikidre Union Health Ministry gi matung ina India da Omicron gi case lising tare ka satre ka nifu ga humdoi sure Omicron positive oirapki sangsa da 28.17 yaure hari Maharashtra State COVID Task Force ki expert doctor Sasang Joshina Fongdo Kibida, February Takai Salakpadadi, India, Omicron gi case Kwai Digi Wang na Teng Naragani, South Africa da Ahan Boy na Teng Kiba Omicron Beren, Mumbai Amasum Delhi da Kwai Digi Wang na Sandokli. Anoba Beren asi Sandokpagi Sang Wang Mana, February Takai Yorapadadi, Satiba Piba Mama Mayuk Nagani, Hainasu, Joshina Makata na Fongdorakli, Haidiba Matamasi India gi Mapampuna Makta Omicron gi case ka hena Wang Kalakani. March thadadi nauna positive oirakpagi sang tamna hantarakani haibagi thajabalai Indian Institute of Science amasum Indian Technical Institute ki matungina haiba matamasida India ra nongmada COVID-19 gi case lakh tararom lakani loinana awum suba wave ki khwaidigi sathiba tangak adu mai unagani tongan state singna third wave ki saithengasi manana phangdabasu yai haide henasu pausna supali amaromdana Yungok to be cool late have a yanning the Bafungdorakli. Maring Student Union Koboluf Amana, Technopol Assembly Constituency da Yungok to be Kobok cool late have wapum among Arang Impala Pangtokiba Pog, Mipum Amada, Press Media, the Fongdoki Wapamadu Aran, but Yumpam Yauda Amani Hana. Yungok to be cool sip Manko Pau, Hawkip na Paumishinda, Fongdorakli. Nasi Kulasi the Pangtokiba Pog, Mipum Amada, Manko Pau, Hawkip na Makatana Fongdokibada. Yangok to be Kulasi English Samapan Humfugi Matamda, Kokta Kulgi, Masit Oina, Kundaram Kulamani, Adobo Hoki Pesay English Amagasamapan, Humdraganipan, August Hagi, Saiset Taraganipana, Matamadugi, Sandilgi, Deputy Commissioner Oiramba, Haisbihi, Laringana, Masana recognized Tobiramba Kulama Oiduna Laki, Hansupali Amarondana, Lambi the Com, Takfok Tambana, Sauna, Kudong Sada Batokale. How keep English in any Kungi December Taragamatwidigi, PSED Bisnupur Division Gimiam Kada, National Highway number 02 Impal Aizo Lambigi, Yamna Maru, Oibelambi Ama Oriba, Koakta Bazargi Mayai, Tangzing Road Su, Samnapam, Zangsanasida,
excavator JCB sizinaduna achauba kom ama highway mayaida tawthoktuna thamliba mafam asida Bishnupur police ki barricade sambal oina sizinaduna thamlakpa asu kuiraba matam asi fawbada department yengsindana thamlakpana accident masing thingamdana thokle miyoi kya asu apan yawbadana tana thawai mangkiba fawba yawkiba thawdok mathang leikhrabasu ngasi fawba semjindana thambana highway sida sathok chasin tawbada miyamda sauna apan mapibidana tana khudong sadaba kya mayoknare ising pinaba thawrangsu fail oire miyamda ising phanganba ngamdre athupa matamda Manipur lainga ki mari leinaba authority na miyeng sangbiduna lambi asida pamdaba thawdok makha tana thoktanaba semjinbiu hainasu all kwakta coordinating committee na Manipur lainga ki miyeng singsilakli amaromdana security force na IED ama lokhatkre SPR Kof ki miyeng makhada IGAR South ki Zopi amasum Fundai Battalion na puna chathaba operation amada Manipur police yauna tengbang duna yamna sauna lanmi singi mathakta attack sathanaba thoranglamba improvised explosive device IED amatha sigi taraga tareta Channel district ki manung sana leiba Kuljang village tagi lokhat pangamkhre akaknaba paw amagi matung ina Assam Rifles ki security force na Manipur police ka puna sathaminaba operation amada matam sana IED adu lokhat pangamkhibani madu laukthoknaba honabada bomb disposal squad singna yamna hai singna thi humbagi matungda asoi angam yauduna laukthokibani suhairi atopa yamna nuaitaba paw mana unmapai marakta kangaw naramba misam kuntra Indian Army na kankhari thaganingaini hawkibani thokaba numit leba phokpa numit ki lona behingda Jammu amasum Kashmir gi Saukibal Tangdar lambida asobu ungi mapaina khudong sadaba mayokna handuna kangauna duna ka hena ingba phiba mayokna duna leramba misam kuntra Indian Army na sapagadaba mapamna puthораktuna punsi kanma ngamkhre haina army official amana phongdokre misam singadu asobu ungi mapai mayokna bigi mathakta nauna un kaya marum tasilaktuna national highway paringi khuni nala amasum SM Hill area da kangauna duna lerambani hairi atopa pawgi likhuna magi matung ina gari sing tongduna lakhiba misam sing unka hena tarakpadagi makhatana satpa yadana leire haba paw fanglaba matungda Indian Army na NC pass tamna sangsilakhi avalanche rescue team asi Indian Army na tharaktuna misam sing adubu mafam adudagi pothorakhibani haire henasu pawsina su phongdorakli loisilakpoina tendakpa pawmana mari suba vaccine dose kapkhibaga loinana sayol amadu Omicron hantharakani COVID-19 gi vaccine singna Omicron infection mapung fana thingba ngamde haina khanglabasu Israel na makhatana COVID-19 gi vaccine gi mari suba dose makhatana kapkhigani haina senior health officer amana ngasi phongdorakre maki warol yamna launaganba beren aduna sandokliba wave adu sayol amagi manungda hantharakani haiba wafam thamlakhi say amagi mamangna vaccine khwaidigi thuna kapkiba leba ama oiriba Israel na mamang thadigi mari suba short kapa hokhi madu ani suba booster hairaga su khangnai ani suba booster dose adu yamna aruba laina leba amadi high risk group singna ayamana kapki hainisu pausna phongdorakli aduga haujikoinadi myam paus matang asa rusinjarage masum pathoksa kibida soikipa lankipa kya yaurs myam ngakpigani matam gi weba maruebe I pausing su myam da lepa leitana update pizara kainisu channel sigi mekedi gi su myam na thamjari and thank you